ꯃꯐꯝꯁꯤꯗ ꯀꯔꯤꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯔꯦꯕꯦꯀꯥꯅ ꯃꯉꯣꯟꯗ ꯉꯥꯡꯂꯤ ꯑꯗꯨꯒ ꯃꯥꯔꯇꯤꯟꯅꯁꯨ ꯃꯥ ꯊꯥꯗꯣꯛꯇꯨꯅ ꯀꯔꯤꯒꯤ ꯆꯠꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯁꯥꯎꯖꯤꯜꯂꯛꯂꯤ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯔꯦꯕꯦꯀꯥꯅ ꯂꯥꯏꯠꯁꯤꯡ ꯑꯁꯤ ꯁꯦꯝꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯉꯥꯜꯂꯨ ꯍꯥꯏꯕ ꯑꯃꯠꯇ ꯌꯥꯗꯕꯁꯤꯗ ꯃꯥ ꯌꯥꯝꯅ ꯉꯛꯄ ꯐꯥꯎꯔꯝꯃꯤ ꯃꯁꯤꯗ ꯃꯥꯔꯇꯤꯟꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯕꯨ ꯐꯥꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯗꯌꯥꯅꯥꯅ ꯁꯤꯜꯂꯤꯕ ꯈꯨꯖꯤꯜ ꯊꯧꯔꯥꯡ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯦꯕꯦꯀꯥꯅꯁꯨ ꯗꯌꯥꯅꯥꯅ ꯃꯈꯣꯏꯕꯨ ꯐꯥꯖꯤꯟꯅꯕ ꯄ꯭ꯂꯥꯟ ꯇꯧꯔꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯈꯜꯂꯛꯂꯦ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯗꯌꯥꯅꯥꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯁꯤꯒꯤ ꯊꯣꯡ ꯑꯁꯤ ꯂꯣꯟꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯈꯣꯏꯕꯨ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯕꯅꯤ ꯃꯁꯤꯗꯒꯤ ꯔꯦꯕꯦꯀꯥ ꯑꯃꯗꯤ ꯃꯥꯔꯇꯤꯟꯅ ꯌꯥꯝ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯅꯨꯡꯂꯣꯝꯗꯒꯤ ꯊꯤꯟꯕꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯂꯩꯔꯦ ꯇꯟꯖꯥꯁꯤꯗ ꯕ꯭ꯔꯦꯗꯁꯨ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯦ ꯔꯦꯕꯦꯀꯥ ꯑꯃꯗꯤ ꯃꯥꯔꯇꯤꯟꯅ ꯊꯣꯡ ꯊꯤꯟꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯑꯁꯤ ꯃꯥꯅꯁꯨ ꯇꯞꯅ ꯇꯥꯔꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯇꯣꯔꯆ ꯀꯥꯞꯇꯨꯅ ꯃꯐꯝ ꯑꯁꯤ ꯀꯣꯏꯊꯤ ꯊꯤꯔꯛꯂꯦ ꯕꯦꯁꯃꯦꯟꯅ ꯂꯩꯔꯤꯕ ꯀꯥ ꯑꯁꯤꯒꯤ ꯊꯣꯡꯁꯤ ꯍꯥꯡꯗꯣꯛꯅꯕ ꯍꯣꯠꯅꯔꯤꯉꯩ ꯅꯥꯀꯜ ꯃꯔꯣꯝꯗ ꯃꯈꯣꯜ ꯇꯥꯔꯛꯄꯗꯒꯤ ꯕ꯭ꯔꯦꯗꯅ ꯇꯣꯔꯆ ꯀꯥꯞꯇꯨꯅ ꯌꯦꯡꯂꯨꯕꯗ ꯗꯌꯥꯅꯥꯒꯤ ꯚꯨꯠ ꯑꯁꯤ ꯂꯩꯔꯝꯕꯗꯒꯤ ꯂꯥꯏꯠꯅ ꯐꯨꯕꯗ ꯃꯥꯡꯈꯤꯔꯝꯃꯤ ꯃꯥꯅꯗꯤ ꯔꯦꯕꯦꯀꯥꯒꯤ ꯃꯃꯥ ꯁꯣꯐꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯀꯧꯏ ꯃꯥꯅ ꯀꯧꯕꯒꯤ ꯃꯈꯣꯜ ꯑꯁꯤ ꯇꯥꯕꯗ ꯀꯥ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯔꯦꯕꯦꯀꯥꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯎꯔꯤꯕꯗꯣ ꯗꯌꯥꯅꯥ ꯍꯥꯏꯔꯤꯕ ꯚꯨꯠ ꯅꯨꯄꯤ ꯑꯗꯨꯅꯤ ꯌꯥꯔꯤꯕꯃꯈꯩ ꯅꯪꯅ ꯂꯥꯏꯠ ꯐꯪꯕ ꯃꯐꯝꯗ ꯂꯩꯒꯗꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯕ꯭ꯔꯦꯗꯅ ꯊꯣꯡꯁꯤ ꯍꯥꯡꯗꯣꯛꯅꯕ ꯍꯣꯠꯅꯔꯤꯉꯩ ꯂꯥꯏꯠ ꯑꯁꯤ ꯍꯦꯛ ꯃꯨꯊꯠꯈꯤꯕ ꯗꯌꯥꯅꯥ ꯍꯥꯏꯔꯤꯕ ꯚꯨꯠ ꯅꯨꯄꯤꯁꯤ ꯑꯃꯨꯛ ꯊꯣꯛꯂꯛꯂꯦ ꯑꯗꯨꯒ ꯌꯥꯝꯅ ꯊꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯕ꯭ꯔꯦꯗꯇ ꯑꯦꯇꯦꯛ ꯇꯧꯈ꯭ꯔꯦ ꯃꯈꯨꯠꯇ ꯄꯥꯏꯔꯝꯂꯤꯕ ꯇꯣꯔꯆ ꯑꯁꯤꯁꯨ ꯄꯥꯏꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯗꯌꯥꯅꯥꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝꯗ ꯕ꯭ꯔꯦꯗꯅ ꯃꯥꯒꯤ ꯐꯣꯟ ꯄꯨꯊꯣꯛꯇꯨꯅ ꯂꯥꯏꯠ ꯉꯥꯜꯍꯜꯂꯦ ꯃꯁꯤꯗꯒꯤ ꯗꯌꯥꯅꯥ ꯑꯁꯤ ꯃꯉꯣꯟꯗ ꯆꯪꯕ ꯉꯝꯗ꯭ꯔꯦ ꯂꯥꯏꯠ ꯐꯪꯂꯕꯅꯤꯅ ꯃꯐꯝꯁꯤꯗꯒꯤ ꯃꯥ ꯃꯥꯡꯈ꯭ꯔꯦ ꯃꯈꯨꯠꯇ ꯐꯣꯟ ꯑꯁꯤ ꯄꯥꯏꯗꯨꯅ ꯃꯅꯤꯡ ꯍꯟꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤ ꯑꯗꯨꯕꯨ ꯐꯣꯟꯒꯤ ꯂꯥꯏꯠ ꯑꯁꯤꯅ ꯍꯦꯛ ꯃꯨꯠꯈꯤꯕꯒ ꯃꯥꯒꯤ ꯃꯃꯥꯡꯗ ꯗꯌꯥꯅꯥ ꯑꯁꯤ ꯊꯣꯛꯂꯛꯂꯦ ꯑꯗꯨꯒ ꯌꯥꯝꯅ ꯊꯨꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯁꯤꯟꯈ꯭ꯔꯦ ꯃꯈꯨꯠꯇ ꯄꯥꯏꯔꯝꯂꯤꯕ ꯐꯣꯟ ꯑꯁꯤꯁꯨ ꯂꯩꯃꯥꯏꯗ ꯇꯥꯈ꯭ꯔꯦ ꯃꯁꯤꯕꯨ ꯗꯌꯥꯅꯥꯅ ꯈꯣꯡꯅ ꯅꯦꯠꯈꯥꯏꯗꯨꯅ ꯊꯨꯒꯥꯏꯈ꯭ꯔꯦ ꯕ꯭ꯔꯦꯗꯅ ꯂꯥꯎ ꯈꯣꯡꯕꯒꯤ ꯃꯈꯣꯜꯁꯤ ꯇꯥꯕꯗ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯔꯦꯕꯦꯀꯥ ꯑꯁꯤꯗꯤ ꯄꯥꯈꯠꯄꯗꯒꯤ ꯀꯞꯂꯦ ꯑꯃꯗꯤ ꯌꯥꯝꯅ ꯀꯟꯅ ꯕ꯭ꯔꯦꯗꯄꯨ ꯀꯧꯗꯨꯅꯁꯨ ꯂꯩꯔꯤ ꯅꯥꯀꯜ ꯑꯃꯗꯅ ꯕ꯭ꯔꯦꯗ ꯑꯁꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯂꯤ ꯑꯗꯨꯕꯨ ꯃꯥꯅ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝꯗ ꯑꯃꯝꯕ ꯃꯄꯥ ꯌꯧꯁꯤꯜꯂꯛꯄꯗ ꯗꯌꯥꯅꯥꯅ ꯃꯉꯣꯟꯗ ꯑꯃꯨꯛꯀꯁꯨ ꯑꯦꯇꯦꯛ ꯇꯧꯁꯤꯟꯈ꯭ꯔꯦ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯅꯅꯕꯒꯤꯗꯃꯛꯇ ꯕ꯭ꯔꯦꯗꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ ꯃꯥꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯗꯌꯥꯅꯥꯅ ꯄꯥꯏꯗꯨꯅ ꯊꯥꯡꯒꯠꯈ꯭ꯔꯦ ꯇꯟꯖꯥꯁꯤꯗ ꯕ꯭ꯔꯦꯗꯅ ꯐꯨꯔꯤꯈꯥꯎꯗꯒꯤ ꯃꯥꯒꯤ ꯀꯥꯔꯒꯤ ꯁꯣꯁꯤ ꯂꯧꯊꯣꯛꯂꯒ ꯂꯥꯏꯠ ꯑꯣꯟ ꯇꯧꯔꯦ ꯑꯁꯨꯝꯅ ꯉꯥꯜꯂꯛꯄꯗꯒꯤ ꯗꯌꯥꯅꯥ ꯑꯁꯤ ꯃꯐꯝꯁꯤꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯑꯃꯗꯤ ꯕ꯭ꯔꯦꯗ ꯑꯁꯤ ꯂꯩꯃꯥꯏꯗ ꯐꯨꯖꯤꯟꯗꯨꯅ ꯇꯥꯔꯦ ꯍꯧꯖꯤꯛ ꯃꯥꯅ ꯌꯥꯝꯅ ꯊꯨꯅ ꯀꯥꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯦꯟꯁꯤꯟꯗꯨꯅ ꯒꯥꯔꯤꯁꯤ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯥꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯈꯤꯕꯒꯤ ꯃꯈꯣꯜ ꯑꯁꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯔꯦꯕꯦꯀꯥ ꯑꯃꯗꯤ ꯃꯥꯔꯇꯤꯟꯅꯁꯨ ꯇꯥꯔꯤꯕꯅꯤ ꯃꯥꯔꯇꯤꯟꯅ ꯍꯥꯏꯔꯤ ꯃꯥꯅꯁꯨ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯑꯗꯨꯕꯨ ꯔꯦꯕꯦꯀꯥꯅꯗꯤ ꯀꯩꯗꯧꯅꯨꯡꯗ ꯕ꯭ꯔꯦꯗꯅ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯣꯏ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯑꯗꯨꯕꯨ ꯀꯥꯔ ꯊꯧꯗꯨꯅ ꯆꯠꯈꯤꯕꯒꯤ ꯃꯈꯣꯜ ꯑꯁꯤ ꯃꯥꯅꯁꯨ ꯇꯥꯕꯗꯒꯤ ꯈꯪꯂꯦ ꯕ꯭ꯔꯦꯗꯅ ꯃꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯇꯟꯖꯥꯁꯤꯗ ꯃꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯇꯣꯔꯆ ꯑꯁꯤꯒꯤ ꯂꯥꯏꯠꯁꯨ ꯃꯝꯁꯤꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯔꯦꯕꯦꯀꯥꯅ ꯑꯃꯨꯛꯀ ꯉꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯍꯦꯟꯗꯜ ꯑꯁꯤꯕꯨ ꯌꯥꯝꯅ ꯀꯟꯅ ꯎꯪꯂꯤ ꯃꯥꯔꯇꯤꯟꯅ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯇꯣꯔꯆ ꯑꯁꯤꯒꯤ ꯕꯦꯇ꯭ꯔꯤꯗꯤ ꯌꯥꯝꯅ ꯀꯨꯏꯅ ꯈꯥꯡꯗꯕꯅꯤ ꯃꯁꯤꯗꯒꯤ ꯔꯦꯕꯦꯀꯥꯅ ꯃꯉꯥꯜꯁꯤꯡ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯂꯝꯕꯤꯁꯤꯡ ꯊꯤꯗꯕ ꯌꯥꯔꯣꯏ ꯑꯁꯨꯝꯅ ꯃꯉꯥꯜ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯄꯥꯝꯕꯩꯁꯤꯡ ꯊꯤꯕ ꯍꯧꯔꯛꯂꯦ ꯅꯥꯀꯜ ꯑꯃꯗꯅ ꯃꯈꯣꯏꯒꯤ ꯃꯃꯥ ꯁꯣꯐꯤ ꯑꯁꯤꯁꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯂꯦ ꯃꯆꯥꯅꯨꯄꯤ ꯔꯦꯕꯦꯀꯥ ꯑꯃꯗꯤ ꯃꯥꯔꯇꯤꯟꯕꯨ ꯀꯧꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤ ꯑꯗꯨꯒ ꯃꯥꯅ ꯗꯌꯥꯅꯥꯕꯨꯁꯨ ꯀꯣꯏꯊꯤ ꯊꯤꯔꯤ ꯇꯟꯖꯥꯁꯤꯗ ꯃꯥꯒꯤ ꯇꯨꯡꯂꯣꯝꯗ ꯗꯌꯥꯅꯥ ꯑꯁꯤ ꯂꯦꯞꯇꯨꯅ ꯂꯩꯔꯦ ꯃꯥꯅꯁꯨ ꯎꯔꯦ ꯍꯧꯖꯤꯛ ꯃꯥꯅ ꯗꯌꯥꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯤ ꯑꯩꯒꯤ ꯏꯆꯥꯁꯤꯡꯒꯤ ꯃꯅꯥꯛꯇꯒꯤ ꯅꯪ ꯌꯥꯔꯤꯕꯃꯈꯩ ꯂꯥꯞꯊꯣꯛꯅ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯗꯌꯥꯅꯥꯅ ꯃꯉꯣꯟꯗꯁꯨ ꯉꯪꯗꯨꯅ ꯑꯁꯥꯎꯕꯒꯤ ꯃꯑꯣꯡ ꯎꯠꯂꯛꯂꯦ ꯃꯁꯤꯗꯒꯤ ꯁꯣꯐꯤꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯩꯉꯣꯟꯗꯗꯤ ꯅꯪꯅ ꯉꯪꯂꯒ ꯀꯤꯍꯟ ꯈꯪꯍꯟꯕꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯔꯛꯀꯅꯨ ꯃꯁꯤꯗꯒꯤ ꯗꯌꯥꯅꯥ ꯑꯁꯤ ꯌꯥꯝꯅ ꯍꯧꯅ ꯂꯥꯎꯕꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯤ ꯃꯐꯝꯁꯤꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯍꯧꯖꯤꯛ ꯁꯣꯐꯤꯅ ꯃꯁꯥ ꯃꯇꯣꯝꯇꯗ ꯍꯥꯏꯖꯔꯤ ꯏꯆꯥꯁꯤꯡꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯈꯔꯗꯤ ꯄꯥꯏꯈꯠꯇꯕ ꯌꯥꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯀꯣꯛꯀꯤ ꯂꯥꯏꯅꯥ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯍꯤꯗꯥꯛ ꯒꯨꯂꯤ ꯑꯁꯤ ꯆꯥꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯦ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯇꯧꯔꯨꯕꯗꯒꯤ ꯗꯌꯥꯅꯥꯅ ꯃꯉꯣꯟꯗ ꯈꯪꯍꯧꯗꯅ ꯑꯦꯇꯦꯛ ꯇꯧꯁꯤꯟꯈ꯭ꯔꯦ ꯃꯀꯣꯛꯇ ꯌꯥꯝꯅ ꯀꯟꯅ ꯐꯨꯖꯤꯟꯕꯗꯒꯤ ꯁꯣꯐꯤ ꯑꯁꯤ ꯂꯩꯃꯥꯏꯗ ꯋꯥꯡꯊꯔꯒ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯆꯥꯒꯗꯕ ꯍꯤꯗꯥꯛ ꯒꯨꯂꯤꯁꯤꯡꯁꯨ ꯂꯩꯃꯥꯏꯗ ꯆꯥꯏꯗꯨꯅ ꯂꯩꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯔꯦꯕꯦꯀꯥ ꯑꯃꯗꯤ ꯃꯥꯔꯇꯤꯟꯁꯨ ꯎꯠꯂꯛꯏ ꯕꯣꯛꯁ ꯃꯅꯨꯡꯗ ꯌꯥꯎꯔꯝꯕ ꯆꯦ ꯆꯥꯡꯁꯤꯡ ꯄꯨꯊꯣꯛꯂꯒ ꯃꯩ ꯊꯥꯗꯣꯛꯂꯒ ꯃꯐꯝꯁꯤꯕꯨ ꯉꯥꯜꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ ꯍꯧꯖꯤꯛ ꯃꯥꯔꯇꯤꯟꯅ ꯕꯣꯛꯁ ꯑꯃ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯐ꯭ꯂꯥꯁ ꯂꯥꯏꯠ ꯃꯈꯜ ꯑꯃ ꯐꯪꯂꯦ ꯃꯁꯤꯕꯨ ꯔꯦꯕꯦꯀꯥꯅ ꯑꯣꯟ ꯇꯧꯗꯨꯅ ꯌꯦꯡꯂꯦ ꯃꯐꯝꯁꯤꯗ ꯐꯪꯂꯤꯕ ꯂꯥꯏꯠ ꯑꯁꯤꯗꯤ UV ꯂꯥꯏꯠ ꯍꯥꯏꯅ ꯈꯪꯅꯕ ꯃꯈꯜ ꯑꯗꯨꯅꯤ ꯃꯁꯤꯕꯨ ꯕ꯭ꯂꯦꯛ ꯂꯥꯏꯠ ꯍꯥꯏꯅꯁꯨ ꯈꯪꯅꯩ ꯂꯥꯏꯠ ꯑꯁꯤ ꯄꯥꯏꯔꯒ ꯔꯦꯕꯦꯀꯥ ꯑꯁꯤ ꯊꯣꯛꯈꯤꯅꯕ ꯇꯧꯏ ꯑꯗꯨ ꯄꯥꯈꯠꯄꯗꯒꯤ ꯃꯥꯔꯇꯤꯟꯅ ꯀꯗꯥꯏ ꯆꯠꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯏ ꯃꯁꯤꯗꯒꯤ ꯔꯦꯕꯦꯀꯥꯅ ꯑꯩ ꯄꯣꯠꯆꯩ ꯈꯔ ꯂꯧꯔꯨꯒꯦ ꯇꯧꯕꯅꯤ ꯅꯪꯒꯤ ꯃꯐꯝꯁꯤꯗ ꯂꯩꯔꯝꯃꯨ ꯆꯥꯛꯂꯤꯕ ꯃꯩ ꯑꯁꯤ ꯃꯨꯠꯍꯟꯗꯅꯕꯒꯤꯗꯃꯛꯇ ꯁꯦꯟꯅꯔꯒ ꯂꯩꯔꯝꯃꯨ ꯍꯥꯏꯗꯨꯅ ꯊꯝꯂꯝꯂꯦ ꯍꯧꯖꯤꯛ ꯔꯦꯕꯦꯀꯥꯅ ꯂꯥꯏꯠ ꯃꯈꯜ ꯑꯁꯤ ꯄꯥꯏꯔꯒ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯣꯏꯊꯤ ꯊꯤꯔꯛꯂꯤ ꯇꯟꯖꯥꯁꯤꯗ ꯗꯌꯥꯅꯥꯒꯤ ꯈꯨꯠꯀꯤ ꯃꯃꯤꯁꯨ ꯎꯕꯗ ꯃꯍꯥꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯦꯁꯃꯦꯟꯒꯤ ꯑꯇꯣꯞꯄ ꯀꯥꯁꯤꯡꯁꯤꯗ ꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤ ꯃꯥ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯤꯕꯒ ꯂꯣꯏꯅꯅ ꯃꯁꯥꯁꯤ ꯊꯛ ꯅꯤꯛꯇꯨꯅ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯤ ꯃꯈꯣꯜ ꯑꯃ ꯇꯥꯕꯗꯒꯤ ꯃꯥꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯌꯦꯡꯂꯛꯄꯗ ꯃꯐꯝꯁꯤꯗ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯏꯗꯨꯅ ꯂꯩꯔꯝꯂꯦ ꯋꯥꯍꯩꯁꯤꯡꯁꯤꯕꯨ ꯃꯥꯅ ꯄꯥꯗꯨꯅ ꯌꯦꯡꯂꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯇꯧꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯅꯤ ꯁꯣꯐꯤꯕꯨ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯍꯟꯈꯤꯅꯕ ꯍꯣꯠꯅꯕꯅꯤ ꯅꯪꯒꯤ ꯄꯄꯥꯅ ꯇꯧꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯐꯝ ꯑꯁꯤꯗꯁꯨ ꯑꯩꯉꯣꯟꯗꯒꯤ ꯁꯣꯐꯤꯕꯨ ꯂꯥꯞꯊꯣꯛꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯅꯤ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯗꯌꯥꯅꯥ ꯑꯩꯕꯨ ꯀꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯧ ꯑꯁꯨꯝꯅ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯏꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯤ ꯃꯥꯅ ꯄꯥꯔꯤ ꯃꯐꯝꯁꯤꯗ ꯃꯤꯑꯣꯏꯕꯒꯤ ꯑꯁꯥꯕ ꯃꯨꯔꯇꯤ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯁꯤ ꯎꯕꯗ ꯔꯦꯕꯦꯀꯥ ꯑꯁꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ ꯂꯩꯔꯤꯕ ꯃꯨꯔꯇꯤꯁꯤꯡ ꯑꯁꯤꯒꯤ ꯁꯛꯇꯝ ꯑꯁꯤ ꯌꯦꯡꯕꯗ ꯑꯀꯤꯕꯒꯤ ꯃꯁꯛ ꯉꯥꯛꯇ ꯑꯣꯏꯔꯦ ꯃꯁꯤ ꯎꯕꯗ ꯔꯦꯕꯦꯀꯥ ꯑꯁꯤ ꯄꯥꯈꯠꯄꯗ ꯂꯣꯏꯔꯦ ꯃꯨꯔꯇꯤꯁꯤꯡ ꯑꯁꯤꯗ ꯃꯥꯅ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯃꯩ ꯊꯪꯗ ꯇꯨꯡꯑꯣꯟꯗꯨꯅ ꯂꯩꯕ ꯑꯃ ꯌꯥꯎꯔꯝꯂꯦ ꯑꯗꯨꯒꯗꯤ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕꯁꯤꯗꯤ ꯑꯁꯦꯡꯕꯃꯛꯀꯤ ꯗꯌꯥꯅꯥ ꯑꯣꯏꯔꯝꯂꯦ ꯃꯥꯅ ꯍꯤꯒꯠꯇꯨꯅ ꯉꯪꯂꯛꯄꯁꯤꯗ ꯔꯦꯕꯦꯀꯥ ꯑꯁꯤ ꯌꯥꯝꯅ ꯄꯥꯈꯠꯇꯨꯅ ꯂꯥꯎꯗꯨꯅ ꯆꯦꯟꯊꯣꯔꯛꯂꯦ ꯍꯧꯖꯤꯛ ꯔꯦꯕꯦꯀꯥ ꯑꯁꯤ ꯆꯦꯟꯐꯝ ꯈꯪꯗ꯭ꯔꯦ ꯄꯥꯈꯠꯃꯟꯕꯗꯒꯤ ꯃꯍꯥꯛ ꯀꯞꯁꯨ ꯀꯞꯂꯝꯃꯤ ꯇꯟꯖꯥꯁꯤꯗ ꯈꯪꯍꯧꯗꯅ ꯔꯦꯕꯦꯀꯥꯒꯤ ꯃꯈꯨꯠꯇ ꯗꯌꯥꯅꯥꯅ ꯌꯥꯟꯈ꯭ꯔꯦ ꯃꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯂꯥꯏꯠꯁꯤ ꯎꯠꯂꯕꯁꯨ ꯗꯌꯥꯅꯥ ꯑꯁꯤ ꯃꯥꯡꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯇꯟꯖꯥꯁꯤꯗ ꯃꯥꯔꯇꯤꯟꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯇꯣꯔꯆ ꯂꯥꯏꯠ ꯑꯁꯤ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯔꯦꯕꯦꯀꯥꯒꯤ ꯃꯈꯨꯠ ꯑꯁꯤ ꯆꯥꯛꯊꯦꯛꯄꯒ ꯂꯣꯏꯅꯅ ꯃꯐꯝꯁꯤꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤ ꯃꯐꯝꯁꯤꯗꯒꯤ ꯌꯥꯝ ꯊꯨꯅ ꯆꯦꯜꯂꯛꯂꯦ ꯑꯗꯨꯒ ꯃꯩ ꯆꯥꯛꯍꯟꯗꯨꯅ ꯂꯩꯔꯤꯕ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯂꯦ
ꯍꯧꯖꯤꯛ ꯔꯦꯕꯦꯀꯥꯅ ꯍꯥꯏꯔꯤ ꯑꯩꯅ ꯄꯥꯏꯔꯤꯕ ꯂꯥꯏꯠ ꯑꯁꯤꯅꯗꯤ ꯃꯥꯕꯨ ꯃꯨꯠꯍꯟꯈꯤꯕ ꯉꯝꯗꯦ ꯑꯃꯗꯤ ꯃꯉꯣꯟꯗ ꯁꯣꯛꯍꯟꯕꯁꯨ ꯉꯝꯗꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯍꯥꯛ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕꯁꯤ ꯃꯁꯤꯒꯤ ꯂꯥꯏꯠ ꯑꯁꯤ ꯁꯤꯖꯤꯟꯅꯕ ꯇꯥꯔꯕꯗꯤ ꯃꯥꯒꯤ ꯂꯩꯐꯝꯁꯨ ꯁꯣꯏꯗꯅ ꯈꯪꯒꯅꯤ ꯑꯗꯨꯒ ꯅꯪꯅ ꯄꯥꯏꯔꯤꯕ ꯂꯥꯏꯠ ꯑꯗꯨꯅꯗꯤ ꯃꯥꯕꯨ ꯍꯥꯠꯄꯁꯨ ꯉꯝꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯦ ꯑꯗꯨꯒꯗꯤ ꯃꯈꯣꯏꯅ ꯃꯩ ꯆꯥꯛꯍꯟꯗꯨꯅ ꯊꯝꯂꯤꯕ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯊꯣꯝꯖꯤꯜꯂꯛꯇꯨꯅ ꯃꯩꯁꯤ ꯃꯨꯠꯊꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛꯇꯤ ꯍꯦꯟꯅ ꯄꯥꯈꯠꯄ ꯐꯥꯎꯔꯦ ꯃꯥꯔꯇꯤꯟꯅ ꯍꯪꯂꯤ ꯍꯧꯖꯤꯛ ꯀꯩꯗꯧꯒꯗꯒꯦ ꯃꯁꯤꯗꯒꯤ ꯔꯦꯕꯦꯀꯥꯅ ꯌꯥꯝꯅ ꯍꯧꯅ ꯏꯃꯥ ꯏꯃꯥ ꯍꯥꯏꯅ ꯀꯧꯔꯦ ꯑꯗꯨꯒ ꯃꯥꯔꯇꯤꯟꯅꯁꯨ ꯏꯃꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯀꯧꯔꯤ ꯑꯗꯨꯕꯨ ꯇꯟꯖꯥꯁꯤꯗ ꯃꯈꯣꯏꯒꯤ ꯃꯃꯥ ꯁꯣꯐꯤꯗꯤ ꯋꯥꯟꯊꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯔꯒ ꯂꯩꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯆꯥ ꯑꯅꯤꯅ ꯃꯥꯕꯨ ꯂꯥꯎꯗꯨꯅ ꯀꯧꯔꯤꯕꯁꯤ ꯃꯥꯅꯗꯤ ꯇꯥꯗ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯐꯅ ꯀꯨꯏꯅ ꯀꯧꯔꯕꯁꯨ ꯇꯥꯔꯛꯇꯕꯗꯒꯤ ꯃꯥꯔꯇꯤꯟꯁꯤ ꯍꯦꯟꯅ ꯄꯥꯈꯠꯂꯛꯂꯦ ꯇꯟꯖꯥꯁꯤꯗ ꯔꯦꯕꯦꯀꯥꯅ ꯍꯥꯏꯔꯤ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯄꯥꯈꯠꯀꯗꯕꯅꯣ ꯊꯧꯅꯥ ꯂꯩꯅ ꯊꯃꯣꯏꯗ ꯑꯀꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯄꯣꯛꯇꯅ ꯃꯥꯒ ꯊꯦꯡꯒꯥꯏꯅꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯄꯥꯟꯂꯣꯝꯗꯒꯤ ꯄꯨꯂꯤꯁ ꯒꯥꯔꯤꯒꯤ ꯁꯥꯏꯔꯦꯟ ꯈꯣꯡꯕꯒꯤ ꯃꯈꯣꯟ ꯇꯥꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯎꯠꯂꯛꯂꯤꯕꯁꯤ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤꯅ ꯌꯨꯝ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯄꯒꯤ ꯁꯛꯇꯝ ꯑꯁꯤꯅꯤ ꯃꯐꯝꯁꯤꯗ ꯄꯨꯂꯤꯁ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯁꯤ ꯕ꯭ꯔꯦꯠꯅꯅꯤ ꯃꯥꯅ ꯍꯥꯏꯔꯤ ꯌꯨꯝ ꯑꯁꯤ ꯃꯈꯥ ꯊꯪꯕ ꯕꯦꯁꯃꯦꯟꯗ ꯑꯩꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯑꯃꯗꯤ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯐꯥꯖꯤꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯄꯨꯂꯤꯁꯁꯤꯡꯁꯤꯅ ꯊꯧꯁꯥꯕ ꯇꯧꯗꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯗꯣꯝꯅ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯣꯝ ꯒꯥꯔꯤ ꯑꯗꯨ ꯊꯧꯔꯒ ꯌꯥꯝꯅ ꯊꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯄꯤꯈꯣ ꯃꯈꯥ ꯇꯥꯅ ꯕ꯭ꯔꯦꯠꯅ ꯍꯥꯏꯔꯤ ꯌꯥꯔꯤꯕꯃꯈꯩ ꯅꯈꯣꯏꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯕ ꯃꯇꯝꯗ ꯐ꯭ꯂꯥꯁ ꯂꯥꯏꯠ ꯄꯥꯏꯔꯒ ꯆꯪꯕꯤꯌꯨ ꯑꯗꯨꯕꯨ ꯄꯨꯂꯤꯁ ꯅꯨꯄꯤ ꯑꯁꯤꯅꯁꯨ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯇꯥꯗꯅ ꯑꯗꯣꯝ ꯌꯥꯝꯅ ꯊꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯄꯤꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯊꯤꯅ ꯆꯩꯁꯤꯜꯂꯛꯂꯦ ꯃꯁꯤꯗꯒꯤ ꯕ꯭ꯔꯦꯠ ꯑꯁꯤ ꯇꯧꯐꯝ ꯈꯪꯗꯅ ꯃꯐꯝꯁꯤꯗ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯦ ꯍꯧꯖꯤꯛ ꯄꯨꯂꯤꯁ ꯑꯅꯤꯁꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯅꯥ ꯀꯅꯥ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯍꯧꯅ ꯍꯧꯅ ꯀꯧꯔꯤ ꯇꯟꯖꯥꯁꯤꯗ ꯔꯦꯕꯦꯀꯥꯅꯁꯨ ꯑꯩꯈꯣꯏ ꯕꯦꯁꯃꯦꯟꯒꯤ ꯃꯅꯨꯡꯗ ꯂꯣꯛ ꯇꯧꯁꯤꯟꯗꯨꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯂꯦ ꯃꯁꯤꯗꯒꯤ ꯄꯨꯂꯤꯁ ꯅꯨꯄꯥꯁꯤꯅ ꯕꯦꯁꯃꯦꯟꯒꯤ ꯊꯣꯡ ꯑꯁꯤ ꯐꯛꯀꯥꯏꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯒꯤ ꯁꯣꯐꯤꯁꯨ ꯋꯥꯟꯊꯔꯝꯕꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯗꯨꯅ ꯍꯧꯒꯠꯂꯛꯂꯦ ꯃꯥꯒꯤ ꯒꯨꯂꯤꯁꯤꯡ ꯆꯥꯅꯅꯕꯒꯤꯗꯃꯛꯇ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯐꯝꯁꯤꯗ ꯒꯨꯂꯤ ꯑꯃꯇ ꯂꯩꯔꯝꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯀꯥ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯊꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗꯗꯤ ꯀꯥ ꯑꯁꯤ ꯃꯄꯥꯟꯂꯣꯝꯗꯒꯤ ꯂꯣꯛ ꯇꯧꯁꯤꯟꯗꯨꯅ ꯊꯝꯂꯝꯂꯦ ꯃꯥꯅ ꯗꯌꯥꯅꯥꯕꯨ ꯀꯧꯗꯨꯅ ꯂꯥꯎꯔꯒ ꯍꯥꯏꯔꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯁꯤꯡꯗ ꯁꯣꯛꯍꯜꯂꯝꯕ ꯇꯥꯔꯕꯗꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯩꯒ ꯅꯪꯒ ꯋꯥꯔꯤ ꯑꯃꯠꯇ ꯁꯥꯟꯅꯔꯣꯏ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯛꯄ ꯌꯥꯗꯕꯗꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯂꯤꯛꯂꯤꯒꯤ ꯕꯣꯇꯜ ꯑꯁꯤꯅ ꯊꯣꯝꯗꯨꯅ ꯊꯣꯡꯁꯤ ꯐꯛꯀꯥꯏꯅꯕ ꯍꯣꯠꯅꯔꯤ ꯅꯥꯀꯜ ꯑꯃꯗꯅ ꯄꯨꯂꯤꯁ ꯅꯨꯄꯥꯁꯤꯅ ꯕꯦꯁꯃꯦꯟꯒꯤ ꯊꯣꯡꯁꯤ ꯍꯥꯡꯗꯣꯛꯂꯦ ꯃꯁꯤꯗꯒꯤ ꯔꯦꯕꯦꯀꯥ ꯑꯃꯗꯤ ꯃꯥꯔꯇꯤꯟꯁꯨ ꯃꯄꯥꯟꯂꯣꯝꯗ ꯆꯦꯟꯊꯣꯔꯛꯂꯦ ꯃꯥꯅ ꯍꯥꯏꯔꯤ ꯌꯥꯔꯤꯕꯃꯈꯩ ꯂꯥꯏꯠ ꯑꯣꯟ ꯇꯧꯔꯒ ꯊꯝꯕꯤꯌꯨ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯄꯗꯒꯤ ꯌꯦꯡꯂꯨꯕꯗ ꯀꯔꯤꯒꯨꯝꯕ ꯑꯃꯨꯛ ꯄꯣꯠꯁꯛ ꯑꯃ ꯆꯪꯈꯤꯕꯁꯤ ꯃꯈꯣꯏꯅꯁꯨ ꯎꯔꯦ ꯄꯨꯂꯤꯁ ꯅꯨꯄꯥꯁꯤꯅ ꯅꯣꯡꯃꯩ ꯄꯥꯏꯈꯠꯇꯨꯅ ꯀꯥ ꯃꯅꯨꯡꯗ ꯂꯩꯔꯤꯕꯗꯨ ꯀꯅꯥꯅꯣ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯂꯛꯎ ꯑꯗꯨꯕꯨ ꯊꯣꯛꯂꯛꯇꯕꯗꯒꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒꯗꯤ ꯈꯪꯍꯧꯗꯅ ꯃꯉꯣꯟꯗꯁꯨ ꯑꯦꯇꯦꯛ ꯇꯧꯁꯤꯟꯈ꯭ꯔꯦ ꯄꯨꯂꯤꯁ ꯅꯨꯄꯥꯁꯤꯅ ꯌꯦꯡꯊꯣꯔꯛꯄꯗ ꯗꯌꯥꯅꯥꯒꯤ ꯚꯨꯠ ꯑꯁꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯕꯁꯤ ꯎꯔꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯤ ꯑꯗꯨꯕꯨ ꯅꯣꯡꯃꯩꯅ ꯃꯉꯣꯟꯗ ꯀꯔꯤꯃꯠꯇ ꯁꯣꯛꯍꯟꯕ ꯉꯝꯗꯦ ꯃꯇꯧ ꯑꯁꯨꯝꯅ ꯗꯌꯥꯅꯥꯒꯤ ꯚꯨꯠ ꯑꯁꯤ ꯃꯉꯣꯟꯗ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯄꯨ ꯍꯥꯠꯈ꯭ꯔꯦ ꯄꯨꯂꯤꯁ ꯅꯨꯄꯥ ꯑꯁꯤꯒꯤ ꯁꯤꯔꯕ ꯍꯛꯆꯥꯡ ꯇꯥꯗꯨꯅ ꯂꯩꯔꯤꯕꯁꯤ ꯄꯨꯂꯤꯁ ꯅꯨꯄꯤꯁꯤꯅꯁꯨ ꯎꯔꯦ ꯃꯁꯤꯗꯒꯤ ꯃꯥꯅꯁꯨ ꯀꯧꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯄ ꯐꯤꯚꯝꯗ ꯆꯪꯁꯤꯜꯂꯛꯂꯤ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯅꯨꯄꯥ ꯑꯁꯤꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯆꯤꯡꯗꯨꯅ ꯄꯨꯁꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯄꯨꯂꯤꯁ ꯅꯨꯄꯤꯁꯤꯅ ꯁ꯭ꯇꯦꯁꯟꯗ ꯀꯣꯜ ꯇꯧꯗꯨꯅ ꯕꯦꯛꯑꯞꯀꯤꯗꯃꯛꯇ ꯑꯇꯣꯞꯄ ꯄꯨꯂꯤꯁꯁꯤꯡ ꯊꯥꯕꯤꯔꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯔꯦꯕꯦꯀꯥꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯌꯨꯚꯤ ꯂꯥꯏꯠ ꯑꯁꯤ ꯄꯨꯂꯤꯁ ꯑꯁꯤꯗ ꯄꯤꯗꯨꯅ ꯍꯥꯏꯔꯤ ꯃꯁꯤ ꯄꯥꯏꯔꯕꯗꯤ ꯃꯥ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯕꯁꯤ ꯁꯣꯏꯗꯅ ꯎꯕ ꯐꯪꯒꯅꯤ ꯇꯧꯕꯇꯕꯨ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯄꯨꯂꯤꯁ ꯅꯨꯄꯤꯁꯤꯅ ꯊꯧꯁꯥꯗꯕꯒ ꯂꯣꯏꯅꯅ ꯂꯥꯏꯠ ꯑꯁꯤꯕꯨ ꯄꯥꯏꯌꯨ ꯍꯥꯏꯕ ꯌꯥꯗꯅ ꯃꯍꯥꯛ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯥꯟꯂꯣꯝꯗ ꯆꯦꯟꯈꯤꯅꯕꯒꯤꯗꯃꯛꯇ ꯊꯣꯛꯂꯛꯄꯗ ꯃꯥꯔꯇꯤꯟꯅ ꯑꯩꯅ ꯏꯃꯥꯕꯨꯁꯨ ꯄꯨꯊꯣꯛꯈꯤꯕ ꯄꯥꯝꯃꯤ ꯃꯥ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯩꯗꯤ ꯆꯠꯄ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯃꯥꯗꯤ ꯁꯤꯈꯥꯡ ꯈꯥꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯔꯦꯕꯦꯀꯥꯅ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯏꯃꯥꯕꯨ ꯄꯨꯗꯨꯅ ꯊꯣꯛꯂꯛꯀꯦ ꯅꯪ ꯃꯄꯥꯟꯗ ꯂꯩꯔꯝꯃꯣ ꯍꯥꯏꯗꯨꯅ ꯊꯥꯗꯣꯛꯈꯤꯅꯕ ꯍꯣꯠꯅꯩ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯗꯌꯥꯅꯥꯅ ꯍꯧꯖꯤꯛ ꯍꯥꯠꯈꯤꯕ ꯄꯨꯂꯤꯁ ꯅꯨꯄꯥ ꯑꯁꯤ ꯃꯃꯥꯡꯗ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯁꯤ ꯃꯈꯣꯏꯅꯁꯨ ꯎꯔꯦ ꯑꯗꯨꯒꯗꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤꯕ ꯍꯛꯆꯥꯡꯁꯤꯅ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈꯤꯕ ꯃꯇꯝꯗ ꯇꯨꯡꯗ ꯗꯌꯥꯅꯥꯒꯤ ꯚꯨꯠ ꯑꯁꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯦ ꯃꯁꯤꯗꯒꯤ ꯌꯥꯝꯅ ꯄꯥꯈꯠꯅ ꯔꯦꯕꯦꯀꯥꯅ ꯆꯦꯟꯁꯤꯟꯗꯨꯅ ꯇꯣꯔꯆ ꯑꯃ ꯈꯨꯟꯒꯠꯇꯨꯅ ꯃꯉꯣꯟꯗ ꯀꯥꯞꯁꯤꯟꯕꯗꯒꯤ ꯗꯌꯥꯅꯥ ꯑꯁꯤ ꯃꯐꯝꯁꯤꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯇꯟꯖꯥꯁꯤꯗ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯕ꯭ꯔꯦꯠꯁꯨ ꯆꯦꯟꯁꯤꯜꯂꯛꯂꯦ ꯃꯥꯔꯇꯤꯟꯕꯨ ꯄꯨꯊꯣꯛꯈꯤꯅꯕꯒꯤꯗꯃꯛꯇ ꯕ꯭ꯔꯦꯠꯇ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯃꯥꯔꯇꯤꯟꯗꯤ ꯃꯃꯥ ꯌꯥꯎꯗ꯭ꯔꯤ ꯐꯥꯎꯕ ꯆꯠꯂꯣꯏ ꯍꯥꯏꯗꯨꯅ ꯁꯤꯈꯥꯡ ꯈꯥꯡꯗꯨꯅ ꯂꯩꯔꯦ ꯃꯁꯤꯗꯒꯤ ꯕ꯭ꯔꯦꯠꯅ ꯃꯥꯕꯨ ꯅꯝꯐꯨꯗ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯂꯦ ꯔꯦꯕꯦꯀꯥꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯤ ꯏꯃꯥꯕꯨ ꯁꯣꯏꯗꯅ ꯑꯩꯅ ꯄꯨꯊꯣꯔꯛꯀꯦ ꯍꯥꯏꯗꯨꯅ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯦꯕꯦꯀꯥꯅ ꯃꯃꯥ ꯁꯣꯐꯤꯕꯨ ꯄꯨꯊꯣꯔꯛꯅꯕꯒꯤꯗꯃꯛꯇ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯔꯦꯕꯦꯀꯥꯅ ꯃꯃꯥ ꯁꯣꯐꯤꯕꯨ ꯀꯧꯗꯨꯅ ꯀꯥꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯤ ꯇꯟꯖꯥꯁꯤꯗ ꯗꯌꯥꯅꯥꯒꯤ ꯈꯣꯟꯖꯦꯜꯅ ꯍꯥꯏꯔꯛꯏ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯅ ꯂꯩꯌꯨ ꯅꯠꯇꯕ ꯇꯥꯔꯕꯗꯤ ꯅꯪꯕꯨꯁꯨ ꯅꯪꯒꯤ ꯅꯥꯄꯥꯒꯤ ꯃꯅꯥꯛꯇ ꯌꯧꯍꯟꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯍꯧꯖꯤꯛꯇꯤ ꯔꯦꯕꯦꯀꯥꯅꯁꯨ ꯈꯪꯂꯦ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯃꯥꯒꯤ ꯃꯄꯥ ꯌꯨꯝꯗ ꯍꯜꯂꯛꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤꯕꯗꯨ ꯗꯌꯥꯅꯥ ꯍꯥꯏꯔꯤꯕ ꯚꯨꯠ ꯅꯨꯄꯤꯁꯤꯅ ꯍꯥꯠꯇꯣꯛꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯥꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯄꯥꯈꯠꯅ ꯅꯤꯡꯍꯟꯗꯨꯅ ꯑꯗꯨꯝ ꯂꯥꯛꯄꯗ ꯇꯨꯡꯂꯣꯝꯗꯒꯤ ꯗꯌꯥꯅꯥꯒꯤ ꯈꯨꯠꯅ ꯃꯉꯣꯟꯗ ꯐꯥꯈ꯭ꯔꯦ ꯈꯪꯄ꯭ꯔꯦꯛ ꯈꯪꯕꯒ ꯂꯣꯏꯅꯅ ꯅꯥꯟꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯊꯥꯗꯣꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯔꯦꯕꯦꯀꯥꯒꯤ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯇꯣꯔꯆ ꯑꯁꯤꯅ ꯀꯥꯞꯁꯤꯟꯕ ꯃꯇꯝꯗꯗꯤ ꯗꯌꯥꯅꯥꯒꯤ ꯈꯨꯠ ꯑꯁꯤ ꯂꯣꯏꯅ ꯆꯥꯛꯊꯦꯛꯂꯦ ꯃꯁꯤꯗꯒꯤ ꯔꯦꯕꯦꯀꯥꯕꯨ ꯄꯥꯏꯗꯨꯅ ꯏꯟꯊꯣꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯂꯩꯃꯥꯏꯗ ꯇꯨꯔꯦ ꯑꯗꯨꯒ ꯗꯌꯥꯅꯥꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯕꯨ ꯊꯥꯡꯒꯠꯂꯕ ꯃꯇꯨꯡꯗ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯁꯤꯗꯒꯤ ꯃꯈꯥꯗ ꯂꯪꯊꯔꯛꯇꯨꯅ ꯃꯥ ꯍꯧꯖꯤꯛ ꯂꯩꯃꯥꯏꯗ ꯐꯨꯖꯤꯟꯗꯨꯅ ꯇꯥꯔꯦ ꯆꯩꯅꯥꯈꯣꯟ ꯈꯥꯡꯕꯒ ꯂꯣꯏꯅꯅ ꯃꯥ ꯍꯧꯖꯤꯛ ꯀꯞꯇꯨꯅ ꯂꯩꯔꯤ ꯇꯟꯖꯥꯁꯤꯗ ꯗꯌꯥꯅꯥꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯀꯁꯨ ꯆꯣꯡꯊꯔꯛꯂꯦ ꯑꯗꯨꯒ ꯔꯦꯕꯦꯀꯥꯕꯨ ꯄꯥꯏꯗꯨꯅ ꯐꯛꯂꯥꯡꯗ ꯂꯪꯁꯤꯟꯕꯗ ꯃꯍꯥꯛ ꯐꯨꯖꯤꯟꯗꯨꯅ ꯑꯃꯨꯛꯀꯁꯨ ꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯗꯌꯥꯅꯥꯒꯤ ꯁꯛꯇꯝ ꯑꯁꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯑꯣꯏꯔꯛꯂꯦ ꯔꯦꯕꯦꯀꯥꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯛꯄ ꯃꯇꯝꯗ ꯅꯥꯀꯜꯗꯒꯤ ꯁꯣꯐꯤꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯉꯣꯟꯗ ꯅꯣꯡꯃꯩ ꯅꯝꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯑꯩꯒꯤ ꯏꯆꯥꯁꯤꯡꯒꯤ ꯃꯅꯥꯛꯇꯒꯤ ꯅꯪ ꯂꯥꯞꯊꯣꯛꯅ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯔꯦꯕꯦꯀꯥꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯌꯨꯝꯗ ꯍꯜꯂꯛꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯄꯥꯗꯨꯁꯨ ꯃꯥꯅ ꯍꯥꯠꯇꯣꯛꯄ ꯑꯣꯏꯔꯝꯂꯦ ꯃꯁꯤꯗꯒꯤ ꯁꯣꯐꯤꯅ ꯗꯌꯥꯅꯥꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯤ ꯑꯗꯨꯕꯨ ꯗꯌꯥꯅꯥꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯣꯡꯃꯩ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯁꯣꯛꯍꯟꯕ ꯉꯝꯂꯣꯏ ꯃꯁꯤꯗꯒꯤ ꯁꯣꯐꯤꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯁꯤ ꯃꯁꯥꯃꯛꯀꯤ ꯃꯀꯣꯛꯇ ꯑꯣꯏꯅ ꯅꯝꯁꯤꯜꯂꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯑꯩ ꯂꯩꯇꯕ ꯇꯥꯔꯕꯗꯤ ꯅꯪꯁꯨ ꯂꯩꯔꯔꯣꯏ
असुम तौबुसु उदा मचानु पिरेबे कानदी करिनो इमान तौरिबदो हाइदुना थिंगना भोनै मसिदा शॉपिना नोक्तुना नंगी पुनसिबु कन्नबगिदमक्ता तौरिबनी होजेक दयानाना शॉपिना पारिबु नोंमैसि लाक्ननबगिदमक्ता चोंसिलै अदुबु शॉपिना मसामकि मकोक्तो नोंइना कापसिले मसिदगी चोंसिललिबा दयाना हारिबि बुनुपिसु चाकथेकपग लोइना उडोना मांगदुना सिरे अदुबु शॉपिसु मफमसिदा सिरे मतौसुम ममाना सिबुसु उदा रेबेकादि कप्तुना ममागी मनाक्ता चंसिलगली यामना कनकना ममाबु कौकौदुना मा हुजि कपले असुम रेबेकाना कपगी मखोलसि ब्रेड अमदि मार्टिनसु तारिबनी मार्टिनगी थमोइबु थेमजिनबिदुना पाखतनबगिदमक्तासु ब्रेड हाइरि अदुबु मागी ममा सोइदना सिरमलगनी हाइबसि हौजिक मार्टिनसु खंगलबनी मसिगी मतुंग उललिबसि मखोइगी युमसदा पुलिसकी कांगबुसिंग थोमजिलगले ममांगदा सिख्रबा पुलिस पर्सनेल अनिगी हक्सांग सुमफमसदा पुथोरगले हौजिक ब्रेडना रेबेका अमदि मार्टिनगी मनाक्ता चंसिलगले ममा सिखिबसदा मार्टिनदे हौजिक कपलेप्त्री माबु मचेना कप्तनबगिदमक्ता थेमजिनदुना लेरिबनी हौजिक रेबेकाना ब्रेडता अखोइबु कन्बिनबगिदमक्ता नंगना अमुक लाक्लिबा नत्रा हाइदुना माबु थागतपा फोंदोली मसिदा ब्रेडना अइना कैदोंगदना खोइबु थादोक्तुना चटकेदबा नत्ते हाइदुना पाउखुम पीरी अदुग मार्टिनसु अइ मतेंग पांगनबगिदमक्ता नंगनासु युमसदा अमुक हलक्लिबा नत्रा हाइदुना मचेदा हाइरी मसे रेबेकाना खुमी हौजिकती नंगबु थादोक्तुना लापना चटपगी दरकार लैत्रे अखोइ पुन्ना युमसदा लैमिनरगदबनी असुमना हाइनरिङै ngaलिबा लाइट असि खप्पाउरै मसिदा रेबेकाना पाखटबसु उद ब्रेडना नंगना ओइरोइदबदा करिसु पाखलुनु हौजिकती खुदिमक लोइनि याइफरे असोय अंगाम अमता यावररोय अइना सुना खोइबु थादोक्तुना कराइथसु चलोय आइसु युमसदा नखोइगा पुन्ना लैमिनरगदबनी असुमना हाइबगा लोइना नामखोइ ओमसि यामा नुंसिना मफमसदु पुल्ले मतौसुमना उटपगा लोइना फज्जरब फिल्मसि मतांगसदु लोइसिले मयामदा खंगनजरंगे फिल्मसिगी सेकेंड पार्ट सु यामना कन नंबगी थबक चथरी हाइना ताइ करिगुम्बा फिल्मसिगी सेकेंड पार्ट ना लागलगदी चैनलसिदा सोइदनमकि एक्सप्लेनेशन गी वीडियो पुजरके हाइबु वाफमसु थमजरी ngasiगी आइगे एक्सप्लेनेशन सि कमदोबगे हाइबदु कमेंट बॉक्स ता थंबिरमु आइना हाइबदु सोइखिबा लानखिबा मदि सिदा होबु याव मतमदा मयामदा ngakपियो हाइबु वाफमसु थमजरी वीडियो बु लाइक तोबो मदि शेयर तोबु सु काउबिगनु मतौसुमना इंटरनेशनल मूवी सिंगी मणिपुरी दा एक्सप्लेनेशन ताबिनबगी दमकता इगी मूवी स्टोरी मणिपुर हाइबा चैनल सिबु सब्सक्राइब तोबियु मसिगे लोइना नंगसिगी वीडियो सि मतांगसतो लोइसिनजरगे संजित शर्मा मयामबु अमुक हन्ना खुरुमजरी।